ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡ ꯋꯥꯔꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕ꯭ꯂꯗ. ꯃꯨꯚꯤ ꯑꯁꯤ 2023ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ. ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ. ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯥꯎꯗꯕ ꯑꯀꯪꯕ ꯄꯥꯠ ꯑꯃ ꯎꯔꯝꯃꯤ. ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯧꯕꯒꯤ ꯃꯍꯨꯠꯇ ꯑꯃꯨꯕ ꯃꯆꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ. ꯑꯃꯗꯤ ꯁꯥ ꯉꯥꯒꯤ ꯑꯁꯤꯕ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯏ. ꯑꯗꯨꯒ ꯑꯀꯪꯕ ꯎ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯣꯝ ꯈꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ. ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯂꯩꯈꯣꯝ ꯑꯣꯏꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯏ. ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏ. ꯐꯦꯃꯤꯂꯤ ꯑꯁꯤ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ. ꯑꯀꯪꯕ ꯄꯥꯠ ꯑꯗꯨꯒ ꯅꯛꯅ ꯂꯩꯕ ꯌꯨꯝ ꯑꯃꯗꯅꯤ. ꯖꯦꯁ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯗ ꯍꯣꯡꯂꯛꯄꯅꯤ. ꯖꯦꯁꯀꯤ ꯃꯆꯥ ꯑꯁꯤ ꯑꯅꯤꯅꯤ. ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯨꯄꯥꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣꯋꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯁꯤꯡꯕ ꯍꯨꯏ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ. ꯍꯨꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯄꯤꯔꯛꯄꯅꯤ. ꯍꯨꯏ ꯑꯗꯨꯒ ꯑꯣꯋꯟꯒ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯍꯨꯏ ꯑꯗꯨꯒ ꯑꯣꯋꯟꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯖꯦꯁꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯃꯤ. ꯃꯗꯨꯗꯤ ꯖꯦꯁ ꯑꯁꯤ ꯇꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯍꯤꯗꯥꯛ ꯑꯃ ꯆꯥꯔꯝꯃꯤ. ꯃꯃꯥꯡꯗ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯔꯝꯗꯦ. ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯔꯝꯈꯤ. ꯑꯗꯨꯒ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ. ꯍꯧꯖꯤꯛ ꯖꯦꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯣꯋꯟ ꯑꯃꯗꯤ ꯍꯨꯏ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯑꯣꯋꯟꯅ ꯃꯃꯥꯗ ꯄ꯭ꯔꯦꯡꯛ ꯇꯧꯔꯝꯃꯤ. ꯑꯣꯋꯟꯅ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ. ꯃꯁꯤ ꯎꯕꯗ ꯖꯦꯁ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯣꯋꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒ ꯃꯍꯥꯛꯀ ꯈꯥꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯀꯤꯌꯔꯂꯦꯁꯅꯦꯁꯅ ꯃꯔꯝ ꯑꯣꯏꯔꯒ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯋꯟꯅ ꯃꯃꯥꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯇꯥꯡ ꯑꯗꯨꯗ ꯑꯣꯋꯟꯅ hui aduna yengliba adu ubada nangna yenglido kaidano asidadi karisu leite haina hairami. Matang asida hui adu yamna kanna khonglaklami. Adubu kana amattana hui aduda attention piramde. Numit adugi numidangdani makhoi pulap tumnarami. Makhoigi hui adudi famduna jungle aduda onsinduna yengduna leiramki. Adubu Jesnasu attention piramde amadi mahaksu tumba changkhirami. Mathangi numita Jesna mahaki machasing adubu mahaki mapuroibagi manakta thilami. Jeski nupana mongonda envelope ama piraklami. Adubu Jesna envelope adubu hangdoktuna yenglamde. Envelope adu hangdoktuna yengbagi mahuta mahakna mahaki thabak adu chatkhirami. Jes asi hospital amada nurse oirami. Jes mana thabak tawriba hospital adu hek yawbaga magi friend amagi manakta laklami aduga patient amagi maramda wari sanarami. Patient asi prithibida leiba mi singa manaramde. Mahak asi masa matanta sijage tawduna ta leirami amadi mahak hingduna leiba pamde hainasu hairami. Masidagi Jesna nupi adubu wakhal tanaba haibirami. Yengu munda taw aina hairibase. Miyoiba haiba mapok ase yamna precious oiba mapokni. Masigi matungda Jesna nupi aduda wa mayam ama hairami. Masigi matungda aikhoina Jeski machasing adu urami. Makhoi mayumda halaklami. Makhoina pad adudagi nga phanabagidamagta laklami. Pad asi aikhoina film asina hek horokpa matamda ukhiba pad adubuni. Adubu makhoina lakpa matamda leiramliba pad adugi fibamdu ubada makhoi yamna wajarami. Maramdi pad adu ikangkangduna leiramba aduda. Adubu makhoigi hui adudi pad aduda chensin khirami. Amadi mahakna chensin khiba matamda hui adu pad adugi lekhom aduda putharami. Owen amadi Owen gi mache makhoi ani changduna hui adubu kanbirami. Aduga makhoi mayumda halaklami. Makhoina mayumda halakpa matamda Jesu halaklami.
Makhoi anigi oiragliba fibam adu ubada Jess adu yamna saurami. Jessna makhoi anibu chairami. Masigi matungda makhoi numidangi chak chaduna lerami. Adubu Owen adu ngasigi chanaba adu mahakna chaningba mathel ama oiramde. Jessna mahaki machanupada ngasigidi masi adum charo hayeng mamana sungsoi soidana nangna pamjaba adu phajana thongbirage haina hairami. Mathangi numita Owen gi hui adu yamna munna jungle adu da yengduna leiba adu aikhoina ui. Matam asida hui adu jungle adu tamna yamna thuna chenkhirami. Aduga Owen su hui adugi matung inaduna chenkhirami. Adubu mahakna changkhibadadi tarana kharaga thamlambana mahak adu changba yadana panduna lerami. Mafam aduda ngaihak leptuna leramlaba matungda Owen su amu mayumda changlakhirami. Numidangda mahakna famduna hui adubu halakpa ngaiduna lerami. Owen na mamada hairami madudi mama adu chatlaga hui adubu thibiyu haina hairami. Matam aduda mamana machanupagi pukningbu themjinbiduna asumna hairami. Hui ado soidana lakani masa mathanta hayeng nongalaga haina hairami. Mathangi ayukta Jessna mahaki thabak adu chatluraba matungda mayumda halaklami. Matam aduda machanupa Owen mayumda leiramdaba adu thingnarami. Somdana Owen na mahaki hui adubu thiba chatlami. Jessu machanupabu thiba laklami. Asum thirakpada Owen adu fanglami. Aduga Jessna Owen bu mayumda puduna laklami. Aduga Jessna Owen bu kaigino nangna asumna tawribano haina hairami. Amadi mayumda yawraklami. Namidangi matamni Owen na magi hui adu yum adudagi mapanda leiba adu urami. Aduga Owen na mama amadi macheda magi hui adu lakle haina pautamlami. Aduga Owen adu thokhirami. Aduga Jessu matung inaraklami. Adubu yamna ngaklibadi numit khudingi loina duna leiramba hui adu Owen bu uba matamda masak khangnadaba amagum tawrami. Hui adugi mamit adu yellow machu oirami. Hui du yengbada yamna sathibagumna tawrami. Matang asida Owen gi hui aduna Owen da attack tawba horaglami. Hui aduna Owen gi makhongda chikhirami. Jessna hui adubu lokthoknaba yamna kanna hotnarami. Adubu hui aduna amu Owen gi mangaksamda chikhirami. Maram asidagi Owen adu yamna sathina soglami amadi Owen dagi isu mayam ama thoglami. Masidagi Jessna Owen bu kanbirami amadi hui adubu hatlami. Jessna Owen adu hospital da pukhatlami. Masigi matungda Owen bu doctor singna operation tawbirami. Owen so itaba matamda Jess ki nupa adusu hospital da laglami. Jess ki nupa aduna Jess da wa akanba kaya ama hairami. Maramdi thokliba mayam asi Jess na thohanbani haina. Matang asida Jess karishu khumlamde. Masigi matungda Jess na hairaami. Madudi ningsingu matam amada hui asi nangna nangi nachanupa Owen da pirakhibani haina. Masigi matung operation tawba loiraba matungda Owen gi hakchangi fibam khara fagalami haibadi improve oirami. Amadi mahak wakhal taraglami. Jessna Owen gi chak inbirami. Adubu Owen na chariba adu Owen hainaramde amadi pamlamde. Mana chariba pot asi mahak hainade haina hairami. Jessna khalami madudi mahaki hakchangi fibam asina maram oiraga mahakna chaning thakningba faudribani haina khalami. Adubu Jessna khaliba adudi natte. Owen gi masa asida karigumba khara tawre haibasi yengliba aikhoinadi khangba ngami. Hauji aikhoina uba fangi Jessna yamna pakhatna chelaglaga doctor bu korami. Mathangi sinda aikhoina Owen bu urami. Owen gi fibam karino matawramki. Yamna sathiba ama oirami amadi masa adu yamna kanna niklami amadi isu taraglami. Tawriba mataw asi doctor sing adu karino haiba wakhal thoklamde amadi karino haiba khangba ngamlamde Owen gi masa asida tawriba asi. Masina maram oiraga makhoina Owen da pangthanaba hida kablami amadi mahak I khara pinaba tawrami. Doctor singna Owen gi maramda karigumba amata khangba ngamlamde amadi kari tawgani haibasu khanglamde. Ngaihak leiraba matungda Owen adu gyan taraglami. Aduga yamna ngaglibadi maagi masada kabliba I adubu lokthokduna I adupuna thakhirami. Tawriba sing asi ubada Owen gi mama Jess tu yamna akiba amaga loinana yamna wazarami. Adubu Jess uriba khudimak asi mahakna kana amata da haidoklamde. Masa matanta khangjarami.
Maram asidagi Jessna Owendagi I adubu laurami. Owengi fibam adu yamna sathiba ama oirami. Masidagi Jessna Owenna thaknaba haiduna I khara pirami. Jessna Owengi I pinabagidamagta hospitalgi blood banktagi I sing huralami. Masidagi Owen mayumda putharaglami. Adubu Jesti hospitalda adumag chalami. Maramdi hospitalgi blood banktagi Owenna thangnaba I huranabagini. Mahakna I packet sing adubu machanupi khanghandana losilaga thanami. Aduga machanupa Owenda pirami. Nongmadi Owen adu I yamna thakninglami. Maram asidagi mahakna mamana huralaga thamba I sing adu loina lokthokuna thaglami. Masi urubadagi Jess adu yamna wazarami amadi mahak masasu gyan tazaramde. Mahaki machanupa asida tauriba asi karino haina khalami. Masidagi mahakna hospital dagi I lawba adu toklami. Maram asina Jessna Owenda sagi I oina pirage haina khalami. Aduga Jessna Owenda sagi I pirami. Aduga Owenna I adu thaklami. Masi thaglubadagi Owengi masa adu anaba amu horaklami. Jess adu matam aduda upai amata leiramde. Aduda Jessna Owenda Jess masagi I adu pirami. Matam aduda Owen adu mamagi I thaglaba matungda masa adu kangkhatlami. Tauriba mawong asidagi amuk henna Jess adu mathwai yamna wazarami. Maram asidagi Jessna Owen bu school chalhalamde. Nongmadi Jessna machanupa Owen na tauriba mawong mataw amadi miyoiba khaktagi I khaktabu thakpa pamliba asi karigino haina maram thiba horaglami. Adubu Jessna pakhum amata masigi maramda phangba ngamlamde. Aduna machanupagidamagta mahak I watanaba piba tarami. Jesski phibamsu hojik yamna soksilami. Maramdi mangondagi Owenda pithaknaba I asum chingthokpadagini. Maram asina Jessna miyoiba ama pamlami Owengi I pinabagidamagta. Mathangi ayukta Jesski mapuroibana machasing adubu lawba laglami. Jess madu ubada yamna wazarami. Maramdi hauji Owengi fibam asi yamna luba fibam amada leiribanina. Masidagi Jessna Owenda I bottle ama pirami aduga hairami. Nasana nasabu fazana cheksina senajau. Mi amatana nangi hauji oriba nangi mawong mato asibu khangangano haina hairami. Masigi matungdagi Jess hospital da laklami. Matam asida mamangi hingba pamdraba nupi adu masa matanta sizage haina amuk tawrami. Adubu doctor singna mabu kalami. Matang aduda Jess idea ama laglami. Jess na nupi asidagi ilaw na bakayara khana hotnarami amadi I sulawrami. Adubu mahaki thabang nate haiduna doctor na hairaki. Mathangi numita nupi adu hospital dagi chatnaba tawrami. Maramdi haujikti nupi asi fazana farami amadi wakhalsu tarami. Masidagi Jessna nupi adugi manakta laklami aduga nupi adubu Jessna magi karda famhalami amadi Jesski mayumda chatnaba haina hairami. Aduga makhoi ani Jesski mayumda chatminarami. Gari tongna nupi asina Jessa hairaglami. Aina nawa faragliba asigi maram asi nangnani. Haujikti ai miyoiba amagi punsi asi kayamuk yamna maru oibagi haiba khanglakle. Aduna ai haujikti apikpa wakhal khalaroi haina hairami. Adubu haujikti Jessna nupi asibu hatpa pamlimi. Maram asinani nupi asibu Jessna puraglibasi. Masidagi Jessna nupi isibu gyan manghalami aduga mahangna mayumda puraktuna nupi adubu yunggi basement amada punduna faduna thamlami. Aduga Jessna nupi adudagi ilawba horami. Masigi matungda nupi adu gyalaglami. Masidagi Jessna nupi aduda hairami. Please aibu ngakpiyu masi aigidamagta nangna panggadaba matengni. Masi natrabadi aigi ichanupa sigadawribani haina hairami. Masidagi Jess mahaki machanupa Owenga matam pumnamagta loinaduna leirami. Jessna Owen budi school sucha chalhalamde. Jesski machanupi Owengi na mache mahaknadi mama amadi manawnupa aduna tawribasing adu loina khanglami. Adubu mahakna masigi maramda mamada kari amata hairamde. Nongmadi machanupi asina basement adu urami. Aduga su lolami. Matam asi Jess yumda leitaba matam amadani. Masidagi machanupi asina thongnawdagi tawduna basement adugi manungda changlaklami. Masidagi ure machanupi asina nupi ama pullaga thamliba adu. Nupi adu phibam yamna suklami.
ꯃꯁꯤꯗꯒꯤ ꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯁ ꯂꯥꯛꯂꯝꯃꯤ꯫ ꯖꯦꯁ ꯂꯥꯛꯄ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯅꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯋꯦꯟꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯖꯦꯁꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯏ ꯂꯧꯊꯣꯛꯅꯕ ꯍꯥꯏꯅ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯏ ꯑꯗꯨ ꯃꯁꯥꯅ ꯌꯥꯅ ꯃꯁꯥꯅ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯖꯦꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯥꯏꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯀꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯄ ꯑꯗꯨ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯅ ꯑꯞꯁ꯭ꯇꯦꯌꯔꯗ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡꯒ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯖꯦꯁꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯟꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯣꯋꯦꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯑꯣꯋꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯋꯦꯟꯒꯤ ꯃꯆꯦꯅ ꯑꯣꯋꯦꯟꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯐꯖꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯏ ꯕꯣꯇꯜ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯣꯋꯦꯟꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯣꯋꯦꯟꯒꯤ ꯃꯆꯦ ꯑꯗꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯣꯋꯦꯟ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯆꯥꯡ ꯑꯗꯨ ꯉꯝꯂꯛꯂꯣꯏ ꯍꯥꯏꯕꯁꯤ꯫ ꯃꯆꯦ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯦꯁꯇ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯅ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯒꯤ ꯏ ꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯦꯁꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯖꯪꯒꯜꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯣꯋꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯪꯒꯜ ꯑꯗꯨꯕꯨ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯔꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯌꯨꯡꯁꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯋꯦꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯖꯦꯁꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯦꯁ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯑꯣꯋꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯏ ꯑꯗꯨꯕꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯖꯦꯁꯅ ꯑꯣꯋꯦꯟꯒꯤ ꯏ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯦꯁꯀꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯒꯤꯗꯃꯛꯇ ꯏ ꯄꯤꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯋꯦꯟꯅ ꯏ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯀꯤ ꯅꯨꯄꯥ ꯑꯗꯨ ꯖꯦꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯄꯨꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯖꯦꯁꯅ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯕꯨ ꯁ꯭ꯀꯨꯜ ꯊꯥꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯧꯕ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯋꯥ ꯄꯨꯝꯕ ꯑꯁꯤ ꯃꯃꯥ ꯖꯦꯁꯇ ꯇꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯀꯤ ꯅꯨꯄꯥꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝ ꯄꯤꯕꯤꯔꯝꯗꯦ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯖꯦꯁꯀꯤ ꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯃꯛꯄꯨ ꯖꯦꯁꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯗ ꯄꯤꯈꯤꯅꯕ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯖꯦꯁꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯄꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯋꯦꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯒꯤ ꯏ ꯑꯗꯨꯕꯨ ꯊꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯈꯥꯝꯂꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯦꯅ ꯑꯣꯋꯦꯟꯕꯨ ꯃꯃꯥꯡꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯒꯤ ꯎ ꯑꯀꯪꯕ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯎꯏ ꯑꯃꯗꯤ ꯎ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯦ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯣꯋꯦꯟ ꯑꯗꯨ ꯃꯆꯦꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯋꯦꯟꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯆꯨ ꯑꯣꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯣꯋꯦꯟꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯆꯦ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯁꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯁꯀꯤ ꯃꯌꯨꯝꯗ ꯑꯉꯥꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯖꯦꯁꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯖꯦꯁꯀ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯗꯤ ꯖꯦꯁꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯀꯪꯕ ꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨ꯫ ꯃꯁꯤꯗꯒꯤ ꯖꯦꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯣꯋꯦꯟꯅ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯑꯗꯨ ꯉꯝꯗꯕꯤꯗ ꯃꯆꯦꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯑꯣꯋꯦꯟꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯗꯒꯤ ꯏ ꯊꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯦꯁ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯋꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯋꯦꯟ ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯤ ꯐꯠꯇꯕ ꯁꯥꯍꯤꯡ ꯆꯥꯕ ꯑꯃ ꯑꯣꯜꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯑꯣꯋꯦꯟ ꯑꯗꯨꯕꯨ ꯂꯩꯈꯣꯝ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟ ꯑꯃꯅꯤ꯫ ꯖꯦꯁꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯇꯕꯨ ꯐꯔꯛꯂꯕꯗꯤ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ, ꯃꯆꯥꯅꯨꯄꯥ ꯑꯁꯤꯅꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤ, ꯑꯣꯋꯦꯟꯁꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯣꯛꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯑꯣꯋꯦꯟꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯑꯃꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯑꯌꯥꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯤꯅ ꯖꯦꯁꯇ ꯍꯥꯏꯔꯝꯃꯤ, ꯑꯃꯕꯨ ꯑꯣꯏꯔꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯦꯁꯅ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁ ꯍꯨꯏꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯋꯦꯟꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯅ꯫ ꯃꯁꯤꯗꯒꯤ ꯍꯨꯏ ꯑꯗꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯍꯥꯛꯅ ꯖꯪꯒꯜꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯎ ꯑꯗꯨ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯃꯅꯤ꯫ ꯎ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯥꯏꯔꯁ ꯑꯗꯨ ꯑꯣꯋꯦꯟꯒꯤ ꯍꯨꯏ ꯑꯗꯨꯗ ꯆꯪꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯣꯋꯦꯟꯒꯤ ꯍꯨꯏ ꯑꯗꯨꯅ ꯑꯣꯋꯦꯟꯗ ꯆꯤꯛꯈꯤꯕ ꯃꯇꯝꯗꯒꯤ ꯑꯣꯋꯦꯟꯗ ꯚꯥꯏꯔꯁ ꯑꯗꯨ ꯑꯃꯨꯛ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯦꯁ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯥꯏꯅꯈꯤ ꯑꯃꯗꯤ ꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫